Malemgi mafum kayada mit ngangbagi laina Conjunctivitis paksana sandorakli. Hiramasigi matangda Sizo Hospital gi eye consultant Dr. Nunika Kurai Zamga ELITETV ga akhanana unarubagi pautam ama. Jintoran thobula ya base khut yam toy hamadi si khwai phare mit sida kamai chang doi no virus udi paisala aroi phu kam basu ya ga dong na te nung sita lei basu na te akhoina pairaga lakadaba potni na khut yam toy hamba any foreign thing like yum da leiba towel gumba se hekta pairaga mitination ba tawdaba isa isa gi towel mamam thamba aduga yara di mit na ba mi duga phamung punna tumina daba phaiju pundaba mon tongan tongan na thamba edana phamung su pundaba aduga towel te su yam lei ko mai tai thura di mai taraga mai tai thura di adugi sem towel para di tawbe aduna khut toina hamaga hand sanitizer gumba season na bese sisina khwai de phaba preventive method